ꯐꯃꯨꯡ ꯑꯅꯤꯈꯛ ꯊꯥꯕꯗ ꯆꯤꯜꯂꯕ ꯑꯄꯤꯛꯄ ꯀꯥ ꯑꯃꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯄꯨꯟꯅ ꯂꯩꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯈꯨꯅꯨ ꯃꯀꯣꯟ ꯑꯃꯃꯝ ꯄꯤꯔꯤ ꯃꯁꯩꯗ ꯕꯥꯠꯔꯨꯝ ꯂꯦꯇ꯭ꯔꯤꯟ ꯂꯣꯏꯅ ꯄꯤꯁꯜꯂꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯑꯋꯥꯕꯅꯤ ꯒꯣꯔꯃꯦꯟꯅ ꯁꯤꯟꯕꯤꯔꯤꯕꯁꯦ ꯆꯤꯟꯗꯗꯤ ꯌꯥꯝ ꯐꯖꯩ ꯊꯕꯛꯇꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯖꯤꯋꯥ ꯖꯦꯜ ꯃꯅꯥꯛꯇ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯄꯥꯎꯗꯝ ꯑꯃ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯩꯗꯥꯡꯕꯒꯨꯝ ꯍꯤꯡꯂꯤꯕ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ IDPꯁꯤꯡ ꯉꯁꯤꯁꯨ ꯍꯤꯡꯕꯒꯤ ꯑꯁꯥ ꯌꯥꯎꯗꯅ ꯍꯧꯔꯛꯂꯤꯕ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯤꯡꯅꯤꯡꯗꯅ ꯍꯤꯡꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯂꯟ ꯊꯨꯝ ꯃꯥꯡꯈꯤꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯉꯁꯤꯃꯛꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯝꯕ ꯉꯝꯗꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯖꯤꯋꯥ ꯖꯦꯜ ꯃꯅꯥꯛꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯐꯃꯨꯡ ꯑꯅꯤ ꯊꯥꯕꯗ ꯆꯤꯜꯂꯕ ꯑꯄꯤꯛꯄ ꯀꯥ ꯑꯃꯗ ꯍꯤꯡꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯀꯌా ꯃꯥꯌꯣꯛꯅꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ IDP ꯑꯍꯜ ꯑꯃꯅ IDPꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯊꯣꯛꯄ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯆꯪꯕ ꯌꯥꯕ ꯖꯦꯜ ꯑꯃꯗ ꯐꯥꯗꯨꯅ ꯊꯝꯕꯒ ꯄꯥꯡꯈꯛꯅꯤ ꯃꯤꯑꯣꯏ 5 ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯔꯕꯁꯨ 5ꯗꯒꯤ ꯍꯦꯟꯕ ꯏꯃꯨꯡ ꯑꯣꯏꯔꯕꯁꯨ ꯐꯃꯨꯡ ꯑꯅꯤꯈꯛ ꯊꯥꯕꯗ ꯆꯤꯜꯂꯕ ꯑꯄꯤꯛꯄ ꯀꯥ ꯑꯃꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯄꯨꯟꯅ ꯂꯩꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯈꯨꯅꯨ ꯃꯀꯣꯟ ꯑꯃꯃꯝ ꯄꯤꯔꯤ ꯃꯁꯩꯗ ꯕꯥꯠꯔꯨꯝ ꯂꯦꯇ꯭ꯔꯤꯟ ꯂꯣꯏꯅ ꯄꯤꯁꯜꯂꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯑꯋꯥꯕꯅꯤ ꯒꯣꯔꯃꯦꯟꯅ ꯁꯤꯟꯕꯤꯔꯤꯕꯁꯦ ꯆꯤꯟꯗꯗꯤ ꯌꯥꯝ ꯐꯖꯩ ꯊꯕꯛꯇꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯍꯛꯆꯤꯟꯅ ꯂꯧꯕꯤꯔꯒ ꯍꯥꯟꯅꯒꯤ ꯃꯍꯤꯡꯗꯣ ꯑꯃꯨꯛꯇꯪ ꯐꯪꯍꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯂꯛꯇꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯋꯥꯠꯂꯛꯄ ꯍꯤꯡꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯋꯥꯠꯄ ꯀꯌꯥꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯂꯩꯈꯤꯗꯕ ꯌꯥꯎꯔꯦ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯅꯥ ꯅꯥꯕ ꯐꯥꯎꯕ ꯌꯥꯎꯔꯦ ꯑꯩꯈꯣꯏꯁꯨ ꯀꯣꯛ ꯌꯥꯗ꯭ꯔꯦ ꯆꯥꯏꯔꯕꯅꯤ ꯀꯣꯛꯁꯤ ꯁꯤꯗꯩꯗ ꯃꯤ ꯀꯌꯥꯁꯨ ꯁꯤꯈ꯭ꯔꯦ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯈꯤꯕ ꯌꯥꯝ ꯌꯥꯎꯔꯦ ꯄꯦꯟꯗꯕꯗꯒꯤ ꯅꯥꯔꯒ ꯋꯥꯈꯜꯗꯒꯤ ꯂꯩꯅꯥꯗꯒꯤ ꯁꯤꯈꯤꯕ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯁꯤꯗ ꯁꯤꯔꯦ ꯍꯥꯏꯅ ꯒꯣꯔꯃꯦꯟꯅ ꯄꯤꯕꯤꯔꯤꯁꯦ ꯁꯨꯞꯅꯕꯒꯤ ꯂꯨꯄꯥ 50,000 ꯂꯨꯄꯥ 50,000ꯗꯨꯗꯤ ꯃꯩꯇꯩꯔꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯔꯨꯕꯒꯤꯗꯨꯗ ꯐꯥꯎ ꯂꯨꯄꯥ 50,000ꯗꯨꯗꯤ ꯀꯣꯟꯅꯗꯦ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯔꯤꯕ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯂꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟ ꯂꯩꯔꯦ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯒ ꯁ꯭ꯀꯨꯜ ꯀꯥꯔꯨꯔꯒ ꯀꯔꯤꯅꯣ ꯃꯥꯒꯤ ꯀꯣꯛꯇꯨꯗ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯏꯁꯨꯗꯨꯅ ꯍꯩꯗꯣꯏꯁꯤꯕꯨ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯈꯔ ꯆꯠꯂꯤ ꯏꯆꯥ ꯏꯃꯧ ꯃꯌꯥꯝꯁꯤꯅ ꯃꯤꯒꯤ ꯍꯣꯇꯦꯜꯗ ꯀꯔꯤꯗ ꯒꯤꯂꯥꯁ ꯆꯥꯝꯕ ꯂꯨꯈꯥꯛ ꯐꯦꯡꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯔꯨꯏ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯃꯥꯒꯤ ꯍꯩꯅꯖꯕ ꯈꯔ ꯆꯦꯜꯂꯒ ꯁꯨ ꯅꯣꯝ ꯆꯥꯔꯤ ꯊꯕꯛ ꯇꯧꯕ ꯆꯪꯕꯗ ꯂꯣꯏꯅꯃꯛꯇꯤ ꯅꯠꯆꯗꯦꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯩ ꯂꯥꯛꯄꯅꯤ ꯅꯣꯏꯗꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯅꯣꯡꯃꯗ ꯂꯨꯄꯥ 500 ꯄꯤꯒꯗꯕꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯗꯩ ꯂꯥꯛꯄꯅꯤꯅ 500 ꯄꯤꯕꯗꯨꯗ 300 ꯄꯤꯕ 100 ꯄꯤꯕ ꯁꯨꯃꯥꯏꯅꯒꯁꯨ ꯑꯗꯨꯃꯛ ꯊꯣꯛꯏ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯑꯉꯥꯡꯈꯩꯗꯩ ꯇꯥꯖꯩ ꯁꯤꯒꯨꯝꯕꯁꯤꯁꯨ ꯈꯤꯇꯪ ꯋꯥꯈꯜꯗꯨ ꯆꯥꯎꯊꯣꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯗꯤꯁꯦꯝꯕꯔ ꯊꯥꯁꯤꯗ ꯆꯪꯍꯟꯅꯤ ꯍꯥꯏꯕꯤꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯐꯝꯒꯅꯤ ꯙꯔꯅ ꯑꯩꯈꯣꯏ ꯒꯣꯚꯔꯅꯔꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯃꯦꯃꯣꯔꯦꯟꯗꯝꯁꯤ ꯄꯤꯁꯟꯒꯅꯤ ꯒꯣꯔꯃꯦꯟꯅ ꯇꯥꯕꯤꯗꯕ ꯇꯥꯔꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ IDP ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯈꯟꯅꯔꯒ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯒꯣꯔꯃꯦꯟꯅ ꯌꯥꯝꯅ ꯃꯨꯟꯅ ꯂꯩꯈꯥꯏ ꯇꯥꯅ ꯈꯟꯕꯤꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯁ꯭ꯇꯣꯔ ꯇꯧꯅꯕ ꯁꯥꯕ ꯇꯦꯡꯀꯤ ꯄꯥꯊꯣꯔꯛꯇꯨꯅ ꯅꯂꯥꯗ ꯆꯦꯟꯊꯔꯛꯄꯗꯒꯤ ꯃꯅꯝ ꯃꯍꯥ ꯆꯦꯟꯕ ꯃꯐꯝ ꯌꯥꯎꯔꯤ ꯃꯁꯤꯅ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯅꯥ ꯇꯤꯜꯅꯥ ꯀꯌꯥ ꯄꯣꯛꯍꯜꯂꯛꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤ
ꯑꯁꯦꯡꯕꯒꯤꯗꯤ ꯃꯤ ꯃꯔꯤ ꯃꯉꯥꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯗꯨ ꯀꯥꯗ ꯑꯅꯤ ꯈꯛꯇꯅꯦ ꯄꯤꯛꯄꯅꯤꯅ ꯇꯣꯉꯥꯟ ꯇꯞꯊꯣꯛꯑꯁꯨ ꯁꯤꯗꯤ ꯅꯝꯊꯤꯕ ꯈꯣꯠꯄꯁꯤꯅ ꯆꯥꯛꯀ ꯆꯥꯕꯨꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯗꯕꯅꯤ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯑꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯩꯕ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯑꯗꯨꯝ ꯑꯉꯥꯡ ꯍꯥꯏꯅ ꯃꯁꯥ ꯉꯝꯗꯦ ꯑꯝꯇ ꯑꯩꯈꯣꯏ ꯑꯍꯜ ꯌꯨꯝꯗ ꯄꯥꯛꯄꯨ ꯂꯩꯇꯦ ꯆꯤꯟꯕꯅꯤꯅ ꯂꯩꯐꯝ ꯂꯩꯇꯦꯕ ꯈꯪꯗꯦꯗ ꯁꯔꯀꯥꯔꯅꯁꯨ ꯁꯔꯀꯥꯔ ꯋꯥꯔꯤ ꯌꯦꯡꯁꯤꯟꯕꯤꯗꯦ ꯌꯨꯝꯗꯨꯕꯨꯗꯤ ꯍꯟꯅꯤꯡꯉꯦ ꯍꯟꯁꯨ ꯍꯟꯒꯦ ꯍꯥꯏꯕꯁꯨ ꯁꯔꯀꯥꯔꯅ ꯊꯤꯡꯉꯤ ꯌꯥꯗꯦ ꯌꯨꯝꯗ ꯍꯟꯖꯒꯦꯅ ꯆꯠꯂꯦ ꯐꯨꯔꯣ ꯇꯥꯜꯂꯛꯀꯅꯤ ꯍꯟꯖꯤꯜꯍꯟꯕꯤꯌꯣꯅ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯁꯔꯀꯥꯔꯅ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯈꯣꯡꯊꯥꯡꯁꯤꯡ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯌꯦꯡꯕ ꯇꯥꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯆꯨꯡꯈꯥꯝ ꯁꯨꯕꯥꯁꯀ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯒꯤꯠ ꯃꯤꯇꯩ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞ